ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯄꯥꯔꯂꯥꯃꯦꯟꯇ ꯃꯅꯤꯄꯨꯔꯒꯤ ꯕꯖꯦꯠ ꯌꯥꯝ ꯇꯥꯡ ꯊꯣꯛꯄꯖꯥꯠꯅꯤ ꯇꯧꯕꯒꯤꯗꯤ ꯃꯃꯥꯡꯗꯁꯨ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠꯀꯤ ꯀꯔꯤꯒꯤ ꯑꯣꯏꯕ ꯀꯥꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯁꯤꯒꯤ ꯇꯥꯡꯀꯛꯁꯦ ꯊꯣꯛꯑꯝꯒꯗ꯭ꯔꯥ ꯊꯣꯛꯑꯝꯃꯣꯏꯗ꯭ꯔꯥ ꯁꯕꯖꯦꯛ ꯇꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟꯗ ꯊꯝꯖꯔꯝꯃꯒ ꯍꯟꯗꯛꯀꯤ ꯃꯔꯨꯑꯣꯏꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 10ꯗ ꯃꯅꯤꯄꯨꯔꯒꯤ ꯁꯦꯁꯟ ꯍꯧꯕ ꯍꯥꯏꯅ ꯂꯩꯔꯝꯕꯅꯤ ꯇꯥꯡ 8ꯗ ꯍꯥꯟꯅ ꯂꯩꯖꯔꯝꯕ CMꯗꯨ ꯔꯤꯖꯤꯒꯅꯦꯁꯟ ꯇꯧꯍꯟꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯡ ꯀꯔꯤꯁꯤꯡꯁꯦ ꯐꯝꯕꯁꯦ ꯄꯨꯔꯥ ꯆꯔꯥꯡꯅꯔꯒ ꯂꯣꯏꯁꯤꯟꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯀꯥꯟꯗ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯎꯕ ꯐꯪꯒꯗ꯭ꯔꯥ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ somehow ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯐꯝꯃꯛꯀꯗ꯭ꯔꯥ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯃꯛꯀꯗ꯭ꯔꯥ ꯍꯥꯏꯁꯦ ꯃꯔꯨꯑꯣꯏꯅ ꯀꯩꯝ ꯅꯠꯇꯕ ꯆꯍꯤ ꯑꯃꯒꯤ ꯕꯖꯦꯠ ꯑꯦꯟ ꯕꯖꯦꯠ ꯁꯦꯁꯟꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯀꯤ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯅ ꯃꯥꯏꯀꯩ ꯂꯦꯞꯇꯣꯔꯤꯟꯗꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯩꯅꯣꯁꯦ ꯌꯥꯎꯗꯅ ꯕꯦꯛꯑꯞꯁꯤ ꯌꯥꯎꯗꯅ ꯃꯥꯏꯀꯩ ꯂꯦꯞꯄꯁꯤ ꯌꯥꯗꯦꯕ ꯑꯗꯨꯅ ꯃꯥꯏꯀꯩ ꯂꯦꯞꯄꯁꯤ ꯂꯦꯞꯄꯛꯀꯗ꯭ꯔꯥ ꯑꯗꯒꯤ ꯀꯔꯤ ꯑꯅꯧꯕ ꯃꯔꯨꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯇꯥꯗꯕ ꯍꯥꯏꯔꯀꯥꯟꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯗꯦ ꯄꯨꯛꯅꯤꯡ ꯂꯩꯇꯥꯍꯟꯗꯦ ꯊꯃꯣꯏ ꯁꯣꯛꯍꯜꯂꯤ ꯁꯤꯃꯗꯤ ꯆꯨꯝꯃꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯃꯌꯥꯝꯗꯒꯤꯗꯤ ꯈꯔ ꯍꯦꯟꯅ ꯁꯣꯛꯄꯁꯦ ꯃꯌꯨꯝ ꯃꯀꯩ ꯇꯨꯝꯅ ꯃꯥꯡꯈ꯭ꯔꯕ ꯑꯗꯨꯒ ꯀꯦꯝꯞꯁꯤꯡꯗ ꯂꯩꯕꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯅ ꯍꯣꯞꯁꯤ ꯑꯣꯜꯃꯣꯁ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯣꯞꯁꯤ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯔꯒꯕ ꯍꯪꯆꯤꯠꯅ ꯀꯔꯤ ꯑꯣꯏꯔꯒꯕ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗ ꯆꯠꯄ ꯐꯪꯉꯛꯈꯤꯗ꯭ꯔꯥ ꯌꯨꯝꯗꯨ ꯃꯥꯡꯍꯟ ꯇꯥꯡꯈ꯭ꯔꯕ ꯌꯨꯝꯗꯨꯕꯨ ꯑꯃꯨꯛꯇꯪ ꯑꯩ ꯌꯨꯝꯗꯨ ꯂꯦꯞꯄ ꯉꯝꯒꯗ꯭ꯔꯥ ꯀꯥꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯠꯇꯒꯤ ꯊꯃꯣꯏ ꯇꯥꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯕꯖꯦꯠ ꯃꯔꯨ ꯑꯣꯏ ꯃꯔꯝꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯀꯩꯗ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟꯁꯤꯡꯁꯤꯒꯤ ꯇꯣꯉꯥꯟꯕ ꯀꯔꯤ ꯌꯥꯎꯗꯣꯏꯖꯥꯠꯅꯣ ꯀꯔꯤ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯃꯣꯏꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯎꯊꯣꯛꯄꯤꯐꯝ ꯊꯣꯛꯄ ꯍꯥꯏꯕ ꯇꯥꯏ ꯁꯣ ꯗꯦꯠ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯃꯛ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯌꯨꯝ ꯅꯨꯡ ꯐꯖꯅ ꯁꯥꯕꯤꯔꯀꯥꯟꯗ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕ ꯌꯥꯕꯒꯤ ꯐꯤꯕꯝꯁꯤꯡ ꯀꯔꯤꯁꯤꯡ ꯌꯦꯁ ꯃꯃꯥꯡꯗ ꯐꯦꯕ꯭ꯔꯤꯀꯦꯇꯦꯠ ꯍꯥꯎꯁ ꯅꯨꯡ ꯁꯥꯗꯅ ꯈꯣꯠꯇꯅ ꯈꯔ ꯍꯣꯡꯖꯤꯜꯍꯟꯈꯤꯕ ꯂꯩ ꯑꯗꯨꯕꯨ ꯍꯣꯡꯖꯟꯗꯕꯁꯨ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯤꯅ ꯈꯜꯂꯝꯗꯣꯏꯁꯤꯅꯤ ꯑꯗꯨꯒ ꯃꯤꯆꯝ प्रꯖꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯏꯀꯅꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯄ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯒꯤ ꯀꯔꯤꯒꯤ ꯃꯃꯜ ꯌꯥꯝ ꯋꯥꯡꯕꯅꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯩꯁꯥꯁꯤ ꯆꯥꯡ नायना ꯐ꯭ꯂꯣ ꯂꯩꯍꯟꯕ ꯇꯣꯂꯣꯞ ꯃꯇꯝ ꯆꯥꯅ ꯐꯪꯕ ꯄꯦꯟꯁꯟ ꯃꯇꯝ ꯆꯥꯅ ꯐꯪꯕ ꯑꯃ ꯆꯪꯉꯤ ꯐꯪꯉꯤꯁꯤꯡꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯐꯪꯈꯤꯕ ꯄꯩꯁꯥꯁꯤꯡꯗꯨꯅ ꯃꯥꯔꯀꯦꯠꯇ ꯑꯃꯨꯛ ꯎꯪꯉꯛꯑꯀꯥꯟꯗ ꯂꯝꯗꯝꯁꯤꯒꯤ ꯏꯀꯅꯃꯤꯗꯨ ꯃꯈꯨ ꯃꯈꯨꯠ ꯄꯥꯜꯂꯀꯥꯟꯗ ꯂꯦꯡꯉꯛꯄꯗꯨꯅꯤ ꯃꯌꯥꯝ ꯉꯥꯏꯅꯔꯤꯁꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯀꯨꯞꯅ ꯈꯟꯅ ꯆꯩꯅꯕ ꯇꯟꯖꯥꯅꯤ ꯂꯣꯏ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯔꯠꯆꯟꯗ꯭ꯔ ꯁꯔꯃ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯅꯨꯡꯗ ꯇꯔꯥꯃꯨꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯅꯨꯡꯗ ꯁꯔꯨꯛ ꯌꯥꯕꯤꯒꯗꯕ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯒꯦꯁꯁꯤꯡꯗꯤ ꯑꯩꯒꯤ ꯌꯦꯠ ꯏꯊꯪ ꯊꯪꯅ ꯐꯝꯕꯤꯔꯤꯕꯁꯤ Dr. Chinglen Maisnam, Professor Economics, Manipur University, Oja Chinglen Yan Tanamuchari, Oja Chinglen Oiling Bidibase, Pradeep Phanjoubam, Editor, IRAP, Town Pradeep Tanamuchari, Town Protiki Oida, again yet the Tanam Ministry, Dr. Dhanabir Laishram, Social Scientist, Tamon Dhanabir Tanamuchari, Oja Chinglen Budget Mamangi, Aiga Paminazaba, Ojaga Paminabada, Haibirongi, Matumda, Tasengumaki, Adugi Mamanga, Manipur session Siphamdre. ꯃꯇꯝ ꯀꯛꯇꯅ ꯌꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯁꯦꯁꯟ ꯐꯝꯃꯛꯄꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯏꯟꯁꯇꯣꯜ ꯇꯧꯔꯀꯥꯟꯗ ꯐꯝꯃꯛꯀꯗꯧꯕꯒꯤ ꯑꯦꯔꯤꯌꯥꯗꯨꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯅꯤꯄꯨꯔꯒꯤ ꯕꯖꯦꯠꯁꯦ ꯄꯥꯔꯂꯥꯃꯦꯟꯇ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯈꯔꯅ ꯈꯪꯉꯁꯨ ꯈꯪꯗꯕ ꯃꯌꯥꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯅꯨꯃꯤꯠꯇꯨꯃꯛꯇ ꯑꯣꯖꯥꯒ ꯑꯩꯒ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯁꯔꯨꯛ ꯌꯥꯃꯤꯟꯅꯖꯕ ꯀꯥꯟꯗ ꯑꯣꯖꯥ ꯆꯤꯡꯂꯦꯟꯅ ꯊꯝꯕꯤ ꯃꯗꯨꯗꯤ ꯄꯥꯔꯂꯥꯃꯦꯟꯁꯦ ꯍꯟꯗꯛꯀꯤꯗꯤ ꯌꯥꯝ ꯃꯔꯨꯑꯣꯏ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯕꯖꯦꯠꯁꯦ ꯄꯥꯔꯂꯥꯃꯦꯟꯇ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯤ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯆꯤꯡꯂꯦꯟ ꯃꯅꯤꯄꯨꯔꯒꯤ ꯕꯖꯦꯠ ꯄꯥꯔꯂꯥꯃꯦꯟꯇ ꯇꯧꯒꯗꯧꯕ ꯌꯦꯁ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯕꯦꯛꯑꯞꯁꯤꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯣꯁꯤꯌꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯃꯄꯥꯡꯒꯜ ꯀꯜꯍꯜꯂꯣꯏꯗꯣꯏꯅꯤ ꯑꯣꯖꯥ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯑꯦꯖ ꯑ ꯍꯣꯜ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯀꯅꯃꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯥꯎꯟ ꯆꯠꯍꯟꯕ ꯃꯥꯔꯀꯦꯠꯁꯤꯡꯁꯤ ꯂꯦꯡꯉꯝ ꯁꯥꯡꯉꯝꯗꯅ ꯆꯠꯄ ꯍꯥꯏꯕ ꯇꯥꯏ ꯁꯣ ꯃꯅꯤꯄꯨꯔꯒꯤ ꯕꯖꯦꯠ ꯄꯥꯔꯂꯥꯃꯦꯟꯇ ꯑꯣꯖꯥ ꯀꯌꯥ ꯃꯔꯨꯑꯣꯏ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯦ ꯈꯪꯕꯤꯗꯧꯔꯤꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯈꯪꯕꯤꯅꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯒꯣꯕꯔꯅꯔ ꯂꯩꯉꯥꯛꯏꯕꯅꯤꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯈꯪ-ꯑꯍꯩꯁꯤꯡ ꯀꯩꯁꯤꯡ ꯇꯥꯟꯅꯔꯀꯥꯟꯗ ꯊꯝꯈꯤꯕꯒꯤ ꯃꯃꯤ ꯇꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯨꯊꯣꯔꯛꯀꯗꯧꯔꯤꯕ ꯕꯖꯦꯠꯁꯤ ꯃꯤꯌꯥꯝꯅ ꯄꯥꯝꯕꯗꯣ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯁꯤꯅꯤ ꯑꯣꯖꯥ ꯆꯤꯡꯂꯦꯟ पुथोइबा बजेट से हाय मसी यूनियन की फाइनेंस मिनिस्टर ना मणिपुर की महोत्सव लगा पुथोइ ने को ओके मतलब पार्लियामेंट ngasi पुथोकी बने और मसी की बजेट सी आइगोन तो उजबददी मसी कोई मणिपुर की मियाम ना यामना हराव तायामना कोई ओकपा बजेट तुमदी ओररोय हाइना इथमजनी ओके मरमदी मसीदा अहेन वाफम नतरगना अहेन बा कोई अनाउंसमेंट अदुगा हाना लेरे फिल्म्स दगी मदुदगी इनोंग नोंग होंगबा अहोंगबा खरा मदु अखोइना आशा तौरिबसी मदु खरद ओरसु मदुगा चानना नकनना अखोगी नक्सिनना
मदुगी बजेट ता प्रोविजन हापसी उते hai मसी कोई दुम चथरइबा हानदगी चथरइबा फिल्म सिदैदा अदुम जियंगा मदवाई दुदा कोई कक्थोक कक्सिन तौनरगा कोई सुम कोई अकाउंटेंट अमना ngasagi कोई बजेट सी माउंड उरिबा ददी माइनस प्लस अदवाई दुदा निदनको kaya amna koi lemi kaya amna koi kai no oi adai du da koi accountant amana pa ba ku pa ga aduga magi sigi budget ama haistadi madi not only koi economic policy document nate sidi political economy ani mak yawrin miam du gi magi lengak tu gi intention mayam si ju mr phong du ka doi ne hai chumi se koi vote on account ni puthui sinatra vote on account yam tentative oi ba adugumba matam khragi adu de yum pham oi ba budget ni अदो मतम खरगी ओइबा याम टेंटेटिव ओइबा बोर्ड अकाउंट ओरगसु मसिना कोई हायंग फुल बजेट ता करी ओरकदगे हाइबगी मदुगी कोई सेप तो अदुदि मसिना पीब मणिपुर गिसु मागी फेब्रुआरी था दा पुथोपा बजेट खुदी मक्से स्टेट असेंबली दा पुथोपसी अदुम कोई बोर्ड अकाउंट अदुम खरा अदुम हाय अदगे कोई सिगी समनाय दा कोई मपुंग फाबा बजेट सी कोई क्या पुथोकते कोई फेब्रुआरी से ते तो स्टेट सिंगे अदुम पुथोनै को अदो अदुम मदुगी मागी चलिबा ट्रैजेक्टरी दुदी याम हेन होंबा कैसु फुल बजेट उदे okay अदुना हंदकी बोर्ड ऑफ अकाउंट की बजेट अमा यूनियन फाइनेंस मिनिस्टर पुथुइसी मसिना कोई मखा ताना लाकदबा कोई फुल बजेट तुदसु मसिदगी कोई होंगन चलनी हाइबगी लंबेल दुमदी आई उलेन खल्ले अन सिगी बोर्ड ऑफ अकाउंट की सिगी अइना बजेट सी उजबा मतमदा कोइना मणिपुर दा बोर्ड ऑफ अकाउंट पुथोपा मतमददी मागी मरुन अखोगी नेक्स्ट फाइनेंशियल ईयर फिजिकल ईयर हाइदे हुसी मार्च निदना मार्च हाइगदी अप्रैल दे होदोइनेबा अप्रैल से अमनकना लेरेको अप्रैल मे जून जुलाई मरुन अखोय था मरी फबगी तंगाई फदना मागी इमीडिएट मागी नीड रिक्वायरमेंट की ओइना मदगी चटनबगी सी था मरी की सुमाइन तोंगनै अदो नोंजु मिफंगु मलाकपदा समनायदा मणिपुर की सी जुलाई था गुमसी फुल बजेट से हे पुथोएबा hai अदो होजिकी सिददी पार्लियामेंट की सिददी तोंगालैना सिगी प्रेसिडेंट रूल सिददी तोंगालैना था मरी से ओरक्ट्रेब सिददी था मरी अखोय अहम उबदा था मरी माले दुबु था मरी ओइदे माना तौरिसिदे मासिदी अखोयगी अदगी चही मगी सुमु मालु अखोयनको अदु अनिमक से ओरमदेब अदुना मै प्रेसिडेंट रूल गा चानना चपगी मोमा सिगी बजेट सिदा उबा अदुना मपुंग फाबा बजेट तुमदी मदु ओइदे अदुग मणिपुर की करीम भोट ऑन अकाउंट पुथोसु मणिपुर की अपुनबा बजेट से दुम थमेबा अदु सिदगे थमदेबा अखोयदा पापदा कंफ्यूज होनबा अदे अखोयगी भरम चलन भाई तारे को अदुमदी यावी अदुग सिदा थमेबा डिमांड फॉर ग्रांट्स थमिसिजु ओनली जस्ट अखोयगी मागी ngsaigi मागी से रेवेन्यू की एक्सपेंडिचर दुगा अदर साइबर कैटेगरी हम हापगा तो अदुम लेसन गरेबा एनीवे पुनमक्तु अखोयना डिपार्टमेंट सिंगदु आई लोन कुमना दियंग दे अदु पुनना यंग जमतमदा करियन उलगेबु मागी अपुनबा सिगी कोई भोटेड ऐना कोई भोट लौनबगी भोटेड से सिगा चार्ज गा अनि थोकना थमकान दी यंग मतमदा पुंजलिसी पुना लुपा करोड़ 17,947 ने अदुगा मणिपुर की लैंगांग ममांगी द कोई चही द पुथोकिबा हाइदि जुलाई द पुथोकिबा फुल बजेट द उलिबा हुजि फावबगी मागी सेनबा तुमा चही की ओना थमकिबा मदुगी बजेट की प्रोविजन मदुगी 34,000 की मथकनी नत्रको अदुगा कोइना नेट रिकवरी अदु याउद्रगदी 35,000 गा 531 गुबसे तुम ओइगिबने अदुना दुमाइ लै अदुगा लोनेना भोटेड ता 14,386 सी भोटेड सिगी पार्लियामेंट ता पुथुइसे अदुगा चार्जना 3,560 अनि जे पुंजल ngасai ji tarine ana sidagi u matamda budget si akogi expansionary oiba fiscal trajectory rom da chatte akogi contraction da expenditure contraction idi akogi ngasagi magi subsan bai tarene ngasagi pakthok chawthok pa nataba adu manipur hauji da kaledi hauji ma da kaledi di hauji mamang du haibiri duni manipur di hauji da kaledi ko economy si achouba demand gi problem leirabane mi sing ji leiba ngamdadana leibadagi market si almost collapse robani business ko chen generabani adigi idps leiriba myam sidi achouba khoidadi ngasagi investment si contraction to mota akoidadi magi expansion to yam mathau taeba okay aduna expansionary oiba budget tu oin ude aduna sigi budget si department khudimaki chorang yengba matam da su akoigi magi maroina koi real time hai tare real time da parga di amukasu akoigi hen sub contraction thokreba real time medi keno da akoi manipur si in terms of akoi pochai tang gi inflation ji akoi manipur tops in india natra and inflation ji if inflation is taken into account
if inflation si ko na factor in lower ba adu regadi masi ko gi nominal da yeng budu da ko real time di yang tar gadi ko gi masina ko na ursi yam sharp contraction ama ai uzai aduna sigi sharp contraction sigi trends da chalagadi manipur gi ujik lai riba magi struggling economy se masi ai magi recovery gi part lom da agot kangkat pangam gani ana thazade aduna budget sigi ko gi demand for grants khanar pa matam parliament khanar pa matam da masida ko gi fajana ko debate tawna dana ko gi hena ko budgetary provision jing je maru na ko gi magi social gi infrastructure aduga maru na ko social welfare gi ko direct ko gi myam gi khutta sen haktin ne yogadaba aduga multiplier hai tare ko positive multiplier so hena leiba sumba khutta ki ona leiba sumba sidai su ai meng ji changdana ahom makara ko gi lagnabi asadu tawri adu punam se ko debate tawgadori ba ko parliamentarian adu maru na ko manipuri ka bi dibesing aduga lengaki mari lene ba khoi khara su makha phol ne havri sam dara kan da ye center na manipur gi dama kyam khanbi ba aduga ledi pm se da paisa khara na thada dar yaroi financial package ama pi drdi na thagana hap ka drdi yaroi hai rom na tabida maru ina subchal laga pixel laga konana ba ina chala laga di sam dara kan da oja Chinglen haibi do contraction haiba contraction se khara lai ba dhare go jikan da ra kana photo gumba natragana visual gumba any file se size picture la kan da zip tok sala kan da picture ki do pic pasina file do mang do na taba to go do quality imdi compromise tor pa hai tare adu area do ni maru ina adu ga khara chamam nan ba khara lord poi kari voi thamba adu ga khara ngan ba hai ta swai sima maruna lengak sigi haite maruna center gi khara dum wo phangi handa ki economy gi handa ki budget ki matang da su economy se ekoi misam prajana yengom yeng haiba ma budget ta aduga economist amana yeng ka do si economist ki lens se yeng ka do ni economy ki lens te ki aduna oja Chinglen mok da karai do ma oja Chinglen sai haibi ba terminology bhul chatlan bam yauri have ne do di khara phajana sathi wanda bam yauri sam na re kan da khangan da ba pai khangal da ba do manung da yam seng na khoi na udabida afaba yaubra du adu mok chung nataba tamo dhanabi maroina manipur gi hek yengkan da huji pogri chahi ni phagjalakpa irang gi kari gi ningba thunge areas ti yaw tri sam mai kan da aduga yam kuina langure yam kuina khanarure amtang hanjalakpa yabra kaina free movement ka hara su free movement su dum karai droma dum param ta ba haite aduga anda ki free movement na in home minister lepirak potu ngamna ba honar pa kanda hana lejaramba khara khara ling ba output tok jaram yam du su total shutdown dong yaw ki wari du ni tamo than be maroina ekhoi ki society hai batae mamang dati taseng badi manung hutpada budget state ta kai da silmi da budget puthok chari ngai normal time popular government le jari ngai matam da su budget se kaya dikhan da ba but yam maru oi badu bai tai koina masaki social structure se intact la henge yam healthy o henge amaga yamna kahitni nakoi gi pungning litana le henge khana henge khana langhan ge se tong paisa da dum loi mathuk ta male but overall da oja tamo handa ki se tamo oja Chinglen thambi badana handa ki vote on account se ahan bagi budget se masina lambi di tai madu di full budget ta kari ora ka ta ke se ningba dum khara thungdra dum leidor jala tamo natragana ningba thungan da bai se center ki machatla se ni tamo si matang jo sir ko basically budget is a my revenue and expenditure of the year adu puthok puduni ko handek is mainly approval of the demands for grant yamaruina ko Chinglen ju habi gi ba ki board on account se si naina pa matam da khoina yeng ba ya jing sagi si contractual kan layram ni na contract layram ni na sagi overall full budget di khara dum berala ani hadu di chumera aduda sai habi badamaina akoina yengbu yarisi Nirmala Sitaramna budget si mana 2025-26 ki puthokani na harisi han na khoi siamna ma leinga da finance minister juwer manina assembly tang tara dei phamani 11 days phamdoi ni ko adugi na preparation am phajan tor mani tor grabani ko okay adu yenga ga ek balana governor na khoi maile na ba concern financial secretaries in administrator me amji korga mo all secretary dam khana gram ne okay adu pulap tu ne ba ji alem doise putor ka doise ada ada le ri me am da akhoi gi mp ani duna tana ate di Manipur mam do kain khongoi doi ne now economists na ta ba khoina amuk yengai sina any planning bu oiro budget bu oiro policy bu oiro
miyamna yam laina lebak tugi akhoi yeng se parameter ama ani yeng kari kari number 1 da tawriba punamaksi miyam da paisa lakadra maramdi akhoina we are talking about the poverty ko poverty is because of shortage of income du krai degi phagalaktu da employment lergane sumdra thabak lerdi paisa la adi lar ba ko paisa la adi demand lere kaithen pot lebu yam lae kaithen gi volume chawre imung de su khara dum phare yes adu da la ibe sida khoine yengbe abda adu di kari yengbe ai Manipur context sida hoji khoi degi problem chawna le rehabilitation jine masi tasengna Manipur gi falls se khanga sembi bodi budget se sida yam chawbi radoni aduma ude ko adagi level and the employment ngasagi employment generate tawba ngasagi demand se inject tawdene injecting demand ko khoi pot tange da tawre adu tawre ga ware khole ga haise paisa leitawai ne ba paisa le di pot yam thi tang ba Japan da khamen chimum da lupa yang nga pi ba adu problem oi de because paisa da am pai ri ba aduna sida khoi gi labor and employment gi policy ju mong chadre ade agriculture ju ko agriculture je sai hyped estimate yeng da labor and employment ki thada is 23 crores 30 lakhs aduga 28,000 ne ko adu agriculture jisu agriculture jine maru ya moris ko agriculture maru ne de kana da khoi primary sector economics ki primary sector je chakota lam khoi gum da di amna sida base to si lomi sin mi jing ji hingi ji primary sector agriculture ji da ne ada sida ju adum hoji lai ji 159 crores aduga 30 lakhs 56,500 ne sumai sum yengjar kanda praja gi maile no pote sum yengji ko consumer affairs and the food and the public distribution haro sisu maru oidra seng sa yen thok yen sin ama ma to se sisu 7 crore 55,000 ga 99,800 ne ba aduna simi am jing sum yengjar kanda aina thamjani je start ko ngasai budget ai sida ngasai tabugi budi khoi budget se matam khara ka gi ngasai gi isam samna board on account sai duni ko aguda CEC yengba kan da khoina udasnen tapi gi budu sum chapsal bai je expansion to godo badu sum chapsal bai je miyam gi apam gi ning budi thungaro aduga si miyam si manung da tawdaba yadaba miyam yawdu khaidok khradi miyam lomda chaithorkado posi yam hena pixeleb ko adudani akoina ningba thungoidra na pakhanari se aduga tasengbadi magi lepak tu gi development gi karigi ama mayam tawradi medical gi adegidi medical facilities medical expenditure adegidi madugi revenue adegi ohi kanogi health care ji matangda maroine education gi karigi somda lak padu bo khoi yam hene yeng drabauda Manipur gi huji lariba fium sida praja jingi makutta pesa laitebse masina market su siraiba imung manungda ju problem hoiriba adegi di adu tanatana miyam jina siung war kanda khwai degi maruina khoi gi huji internet displaced person jingje nearly 60,000 mu lariba jina kamai torongada ba ko adu puna makidu yenga adu ubiraga aina khanjabada hujiki rehabilitation ku maji yam wangda bajima pyam wangdu no wangmoi do no khangre amorjo hujiki sidagi governor ga magi khoigi administrator mayam jingjiga tanaraga puthoki ba potu chief minister na ju han yalam potu adala kanda house da yam phajana nainaraga di darkar leba mayam jingji ayu jajabdu maruina magi targeted area se cry the nona health ki adugi adagi adu natabada maruina target to those cry the no guys yen kan Manipur gi hoji laiba economy situation jigi yengagadi injecting demand si am darkar hoiba okay ai de prajada paisa yam lakhan hapsan biba thada biba so that buying capacity do public ki madu lehelakanda market si hingakanda khara supna leram du khitang phandorok podune adu hojik maktadi madu gi mami ta de avni samna kan taw prote maruina khara ningba itung thungdabagi area ma oja Chinglen su aduga tamo Dhanabir su tawdabu sum hainarakpada
ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯄꯨꯊꯣꯛꯈ꯭ꯔꯤꯕ ꯇꯦꯕꯜ ꯇꯧꯔꯛꯏꯕꯁꯦ ꯃꯌꯦꯛꯀꯤꯗꯤ ꯃꯅꯤꯄꯨꯔꯗ ꯇꯁꯦꯡꯕꯗꯤ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯔꯝꯃꯒꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯔꯤꯖꯥꯏꯟ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯇꯥꯡ 10ꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯗꯨꯁꯨ ꯕꯖꯦꯠꯇ ꯏꯝꯐꯦꯁꯤꯁ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯐꯝ ꯑꯃ ꯁꯣꯏ ꯎꯕ ꯐꯪꯉꯝꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯇꯥꯡ 9ꯗ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯅꯤ ꯇꯥꯡ 10ꯗ ꯐꯝꯃꯛꯀꯗꯧꯕꯗꯨꯒꯤ ꯕꯖꯦꯠꯀꯤ ꯁ꯭ꯇꯦꯠꯀꯤ ꯕꯖꯦꯠꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯃꯗꯤ ꯇꯧꯈ꯭ꯔꯕꯅꯤ ꯑꯣꯜꯃꯣꯁ ꯃꯗꯨꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗꯣ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯄꯨꯊꯣꯔꯛꯄꯅꯤ ꯍꯥꯏꯔꯒꯗꯤ ꯇꯥꯃꯣ ꯁꯦꯟꯇꯔ ꯈꯛꯇꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯕꯖꯦꯠꯁꯤꯗ ꯄꯦꯟꯗꯕ ꯂꯩꯔꯕ ꯑꯗꯨꯗꯤ ꯁꯦꯟꯇꯔ ꯈꯛꯇꯗꯃꯛ ꯄꯦꯟꯗꯦ ꯍꯥꯏꯕꯁꯦ ꯃꯣꯏꯗ ꯈꯛꯇꯃꯛ ꯊꯝꯕ ꯅꯠꯇꯕꯗ ꯇꯁꯦꯡꯅ ꯃꯗꯨꯒꯤ ꯕꯖꯦꯠ ꯉꯁꯤꯒꯤ ꯄꯨꯊꯣꯛꯏꯕ ꯕꯖꯦꯠꯁꯦ ꯁꯣꯝꯗꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯃꯗꯨꯒ ꯆꯥꯎꯔꯥꯛꯅ ꯁꯨꯝ ꯆꯠꯃꯤꯟꯅꯔꯝꯃꯒꯗꯤ ꯁꯝꯅ ꯀꯗꯥꯏꯗꯅꯣꯃ ꯇꯥꯃꯣ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯗ ꯈꯔꯁꯨ ꯑꯗꯨꯝ ꯌꯦꯡꯍꯧꯗꯕ ꯋꯥꯠꯍꯧꯕꯒꯨꯝꯕ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ ꯖꯥꯠꯂ ꯁꯤꯅꯤꯗ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯕꯖꯦꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯝꯖꯔꯝꯃꯒꯁꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯁꯦꯝꯃꯒꯁꯨ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯇꯧꯕꯁꯤꯕꯨ ꯌꯥꯝ ꯇꯧ ꯌꯥꯏ ꯑꯗꯨꯒ ꯑꯦꯕꯥꯏꯂꯦꯕꯜ ꯄꯩꯁꯥꯗꯨꯗꯤ ꯍꯦꯟꯅꯗꯦꯗ ꯑꯗꯨꯅ ꯌꯥꯝ ꯀꯟꯅꯗꯤ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯎꯕꯗꯗꯤ ꯑꯩꯈꯣꯏ ꯑꯥꯗ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯄꯩꯁꯥꯗꯨ ꯁꯤꯟꯗꯣꯛ-ꯁꯤꯟꯖꯤꯟꯗ ꯑꯗꯨꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯔ ꯍꯦꯟꯅ ꯍꯟꯗꯛꯇ ꯀꯥꯜꯂꯤꯉꯩ ꯑꯗꯨ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯃꯅꯨꯡ ꯈꯔ ꯎꯕꯗꯤ ꯍꯦꯟꯅꯤꯀꯣ ꯑꯗꯨꯒ ꯐꯟ ꯀꯟꯁꯣꯂꯤꯗꯦꯠ ꯐꯟ ꯂꯩꯔꯤꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄꯁꯤꯗꯒꯤ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯅ ꯋꯥꯕꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯈꯔ ꯋꯥꯠꯂꯦ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕ ꯑꯗꯨꯒ ꯂꯩꯕ ꯆꯞ ꯃꯥꯟꯅꯔꯛꯄꯅꯤ ꯌꯥꯝ ꯀꯟꯅꯗꯤ ꯌꯥꯝ ꯍꯦꯟꯅ ꯈꯦꯠꯅꯕꯁꯤ ꯌꯥꯝ ꯀꯟꯅ ꯂꯩꯗꯧ ꯃꯥꯟꯗꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯟꯅꯒꯤ ꯄꯦꯇꯔꯟꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤ ꯄ꯭ꯂꯥꯟ ꯕꯖꯦꯠ ꯀꯩꯁꯨ ꯌꯥꯝꯗꯦ ꯑꯗꯨꯝ ꯈꯪꯉꯦ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯗ ꯅꯣꯟ ꯄ꯭ꯂꯥꯟ ꯕꯖꯦꯠ ꯉꯥꯛꯇꯅꯤ ꯍꯥꯟꯅꯒꯤ ꯆꯥꯎꯔꯥꯛꯄ ꯌꯦꯡꯉꯀꯥꯟꯗꯁꯨ ꯁꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯟ ꯄ꯭ꯂꯥꯟ ꯕꯖꯦꯠ ꯄꯦꯃꯦꯟꯠ ꯑꯣꯐ ꯗꯦꯠꯁ ꯑꯦꯟ ꯑꯗꯩ ꯁꯔꯚꯤꯁꯦꯁ ꯃꯌꯥꯝ ꯑꯗꯩ ꯁꯦꯂꯔꯤ ꯄꯤꯕ ꯁꯤ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯕꯖꯦꯠꯁꯦ ꯂꯣꯏ ꯆꯠꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯄ꯭ꯂꯥꯟꯒꯤ ꯈꯨꯠꯇ ꯄꯩꯁꯥ ꯂꯩꯍꯧꯕ ꯅꯠꯇꯦꯕ ꯇꯁꯦꯡꯅ ꯌꯥꯝ ꯂꯩꯕ ꯅꯠꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯥꯟꯅꯁꯨ ꯑꯃꯨꯛ ꯋꯥꯏꯠ ꯄꯦꯄꯔ ꯑꯃꯁꯨ ꯄꯨꯊꯣꯛꯅꯈ꯭ꯔꯦꯅ ꯆꯤꯡꯒ ꯇꯝꯒ ꯀꯌꯥꯝ ꯈꯦꯠꯅꯩ ꯈꯣꯠꯅꯩ ꯇꯧ ꯀꯥꯟꯁꯤꯗ ꯁꯤꯗ ꯎꯀꯥꯟꯗ ꯎꯔꯦ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯕꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯌꯥꯝ ꯀꯟꯅ ꯚꯤꯖꯤꯕꯜ ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯗꯒꯤ ꯏꯟꯇꯔꯅꯦꯠ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯈꯔ ꯂꯧꯅꯕꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯁꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕꯒꯤ ꯄꯣꯠꯇꯨ ꯌꯥꯎꯗ꯭ꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯔꯤꯄꯣꯔꯠ ꯂꯣꯀꯦꯜ ꯄꯦꯄꯔ ꯀꯨꯞꯅꯔꯦ ꯔꯤꯄꯣꯔꯠ ꯇꯧꯕꯗꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯥꯎꯔꯥꯛꯄꯗꯤ ꯍꯥꯟꯅ ꯄꯦꯇꯔꯟꯗꯨ ꯎꯏꯗꯅ ꯑꯩꯈꯣꯏ ꯄꯩꯁꯥꯁꯤ ꯂꯩꯔꯤꯁꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯃꯦꯟꯇꯦꯟ ꯇꯧꯕ ꯑꯗꯩ ꯁꯦꯂꯔꯤ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕ ꯑꯗꯩ ꯍꯥꯟꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯨꯁꯜꯂꯨꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ADBꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯆꯧꯕ ꯂꯥꯛꯑꯦ ꯈꯣꯠꯂꯦꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯔꯒꯁꯨ ꯀꯣꯟꯅ ꯑꯗꯨꯒꯤ ꯏꯟꯇꯔꯦꯁ ꯄꯦꯃꯦꯟꯠ ꯃꯌꯥꯝ ꯑꯗꯩ ꯗꯦꯠ ꯔꯤꯄꯦꯃꯦꯟꯠ ꯇꯧꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯕꯔꯗꯟ ꯃꯌꯥꯝꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯌꯦꯕ ꯃꯅꯤꯄꯨꯔꯒꯤ ꯕꯖꯦꯠꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯅꯤꯌꯔꯂꯤ 70% ꯃꯨꯛꯇꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯦꯕ ꯍꯟꯗꯛꯀꯤꯁꯤꯁꯨ ꯆꯥꯎꯔꯛꯄ ꯌꯦꯡꯕꯗ ꯑꯩ ꯆꯞ ꯆꯥꯗꯤ ꯍꯣꯠꯇ꯭ꯔꯦꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯗꯩꯗ ꯂꯩꯍꯧꯔꯤꯕ ꯈꯔꯗꯨꯔꯅꯦ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯄꯩꯁꯥ ꯃꯌꯥꯝ ꯌꯦꯟꯅꯔꯤꯁꯤꯕꯣ ꯁ꯭ꯇꯦꯠꯀꯤ ꯀꯃꯥꯏꯅ ꯀꯩꯅꯣꯁꯤ ꯀꯥꯟꯅꯕ ꯀꯩ ꯂꯧꯈꯠꯁꯤꯒꯦ ꯍꯥꯟꯅ ꯇꯧꯕꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯀꯤꯗ ꯌꯥꯖꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯅꯧꯕ ꯇꯧꯈꯠꯄꯁꯦ ꯑꯩꯈꯣꯏ ꯄꯥꯛ ꯎꯗꯦꯅ ꯍꯧꯖꯤꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯀꯤꯝ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏ ꯄ꯭ꯂꯥꯟꯁꯤ ꯄꯨꯔꯥ ꯁꯦꯟꯇꯔꯅ ꯄꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯣꯟ ꯄ꯭ꯂꯥꯟꯁꯤ ꯑꯩꯈꯣꯏꯅ ꯍꯦꯟꯗꯜ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯒꯤ ꯃꯑꯣꯡ ꯇꯥꯔꯕꯅꯦꯕ ꯑꯗꯨꯅ ꯁꯤ ꯄꯦꯇꯔꯟꯁꯦ ꯑꯗꯨꯝ ꯂꯥꯛꯀꯗꯧ ꯃꯥꯜꯂꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯃꯟꯔꯦꯒꯥꯒꯤ ꯑꯗꯨꯒꯤ ICDSꯀꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯦꯟꯇꯔ ꯊꯥꯗꯕ ꯐꯟ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯐꯟ ꯑꯣꯏ ꯂꯩꯔꯦ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠꯀꯤꯗꯤ ꯔꯦꯚꯦꯅ꯭ꯌꯨ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯔꯦꯚꯦꯅ꯭ꯌꯨꯁꯨ ꯌꯥꯎꯕꯗꯤ ꯌꯥꯝꯗꯦ ꯌꯥꯝ ꯈꯤꯇꯪ ꯌꯥꯝꯍꯟꯕꯁꯨ ꯌꯥꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦꯕ ꯁꯨꯝ ꯑꯁꯨꯃꯥꯏꯅ ꯂꯥꯛꯄꯒꯤ ꯉꯁꯥꯏꯒꯤ ꯑꯦꯗꯤꯛꯁꯟ ꯍꯥꯏꯇꯥꯔꯦ ꯂꯦꯝ ꯂꯥꯛꯄꯒꯤ ꯄꯣꯠꯇ ꯁꯨꯝ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯅꯤꯡꯁꯤꯡꯕꯗ ꯍꯥꯟꯅ ꯆꯍꯤ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁ ꯅꯣꯟ ꯇꯦꯛꯁ ꯔꯦꯚꯦꯅ꯭ꯌꯨꯁꯤ ꯅꯤꯌꯔꯂꯤ 4,000 ꯌꯧꯐꯗꯧ ꯂꯩꯔꯝꯃꯦ 4,000 crore ꯃꯌꯥꯗ ꯑꯗꯨ ꯅꯍꯥꯟ ꯁꯨꯝ ꯍꯟꯊꯔꯒ ꯀꯣꯚꯤꯗ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯏꯔꯥꯡ ꯂꯩꯔꯦ ꯅꯍꯥꯟꯒꯤ ꯕꯖꯦꯠꯇ ꯑꯩꯅ ꯅꯤꯡꯁꯤꯡꯕꯗ 3,000 ꯐꯥꯎ ꯌꯧꯗ꯭ꯔꯦꯕ ꯍꯥꯏꯊꯈ꯭ꯔꯦ GST ꯌꯥꯝ ꯍꯥꯏꯊꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯟꯇꯥꯏꯇꯜꯃꯦꯟ ꯍꯥꯏꯇꯥꯔꯦ ꯁꯦꯟꯇꯔꯅ ꯀꯂꯦꯛ ꯇꯧꯕ ꯇꯦꯛꯁ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯁꯤꯌꯔ ꯑꯣꯐ ꯁꯦꯟꯇ꯭ꯔꯦꯜ ꯇꯦꯛꯁꯦꯁ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯔꯤꯅ ꯑꯗꯨ ꯃꯌꯥꯝ ꯄꯨꯜꯂ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯤꯈꯥꯎꯗ ꯊꯣꯛꯆꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯐꯪꯐꯝ ꯊꯣꯛꯄ ꯑꯦꯟꯇꯥꯏꯇꯜꯃꯦꯟꯁꯤꯗꯤ ꯌꯥꯝ ꯆꯥꯎꯗꯦꯕ ꯑꯗꯨ ꯑꯇꯩꯅ ꯒ꯭ꯔꯥꯟ ꯑꯣꯏꯅ ꯍꯥꯞꯄꯛꯏꯅꯦꯕ ꯑꯗꯨ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯑꯗꯨꯅꯁꯨ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯀꯩꯅꯣꯁꯤꯗ ꯑꯌꯥꯝꯕ ꯄ꯭ꯂꯥꯟꯒꯤꯁꯤ ꯃꯣꯏꯅ ꯄꯥꯏꯕꯒꯤ ꯃꯑꯣꯡ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯁꯔꯀꯥꯔꯒꯤꯁꯨ ꯈꯔ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦ ꯁꯦꯟꯇꯔꯒꯤ ꯑꯣꯏꯅ ꯄꯣꯄꯨꯂꯥꯔꯤꯇꯤ ꯑꯣꯏꯅ ꯇꯧꯕ ꯁ꯭ꯇꯦꯠꯁꯤꯡꯁꯤꯅ ꯈꯤꯇꯪ ꯅꯥꯀꯟꯗ ꯊꯕꯛ ꯊꯝꯕꯒꯤ ꯃꯑꯣꯡꯁꯤ ꯈꯔꯗꯤ ꯎꯏ ꯂꯣꯏꯅꯃꯛ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯔꯤꯡꯕꯁꯤꯡꯗ ꯁꯥꯎꯅꯕ ꯌꯥꯎꯅꯔꯤꯁꯦ ꯇꯥꯃꯤꯜ ꯅꯥꯗꯨ ꯍꯩꯈ꯭ꯔꯒ ꯃꯣꯏꯅ ꯃꯣꯏꯗꯤ ꯑꯃ ꯁꯥꯎꯕ ꯌꯥꯎꯔꯦ ꯃꯣꯏꯅ ꯄꯤꯕ ꯇꯦꯛꯁꯅ ꯑꯇꯩ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯁꯕꯁꯤꯗꯥꯏꯁ ꯇꯧ ꯂꯩꯔꯦ ꯕꯤꯍꯥꯔ ꯄꯤ ꯂꯩꯔꯦ UP ꯄꯤ ꯂꯩꯔꯦ ꯃꯣꯏꯅ ꯁꯔꯄ꯭ꯂꯁ ꯂꯩꯖꯔꯒ ꯀꯥꯏꯅ ꯃꯣꯏ ꯁꯥꯎꯅꯕ ꯌꯥꯎꯔꯤꯅ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯍꯥꯏꯕ 4,000 crore ꯍꯥꯏꯔꯣꯅꯤ ꯈꯔ ꯆꯥꯎꯅ ꯄꯥꯔꯣꯗ ꯍꯥꯟꯅꯒꯤ ꯂꯩꯀꯥꯟꯁꯤꯗ 4,000 crore ꯑꯩꯈꯣꯏꯒꯤ ꯅꯣꯟ ꯇꯦꯛꯁ ꯔꯦꯚꯦꯅ꯭ꯌू ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯋꯥꯇꯔ ꯕꯤꯜ ꯑꯗꯒꯤ ꯂꯝꯒꯤ ꯕꯤꯜ ꯃꯌꯥꯝ ꯇꯧꯔꯒ ꯁꯤ ꯑꯝꯇ ꯀꯂꯦꯛꯁꯟ ꯇꯧꯕꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯦꯕ ꯇꯧꯅꯔꯤꯁꯤ ꯑꯩꯒꯤ ꯂꯣꯟ ꯑꯃ ꯂꯧꯗꯣꯔꯦ ꯑꯗꯨ ꯕꯤꯜ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯄꯣꯔꯛꯑꯣ ꯍꯥꯏ ꯀꯥꯟꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯒ ꯕꯤꯜ ꯃꯌꯥꯝ ꯇꯥꯟꯊꯣꯛꯑꯒ 50,000 ꯇꯥ ꯂꯩꯔꯝꯃꯦ ꯑꯗꯨ ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗ ꯊꯥꯒꯤ ꯁꯤꯒꯤ ꯔꯦꯚꯦꯅ꯭ꯌꯨ ꯀꯩꯅꯣꯁꯤ ꯃꯣꯕꯤꯂꯥꯏꯖꯦꯁꯟꯁꯤ ꯐꯖꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ 4,000 crore ꯑꯩꯅ ꯈꯟꯕꯗ 10,000 ꯃꯊꯛꯇ ꯂꯥꯛꯀꯗꯧ ꯃꯥꯜꯂꯦ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯃꯌꯥꯝꯁꯤ
ꯐꯖꯅ ꯀꯂꯦꯛ ꯇꯧ ꯀꯥꯟꯁꯤꯗꯕ ꯍꯦꯟꯒꯠꯇꯕꯤꯗ ꯃꯤꯉꯣꯟ ꯑꯅꯧꯕ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯍꯧꯖꯤꯛꯅ ꯁꯨꯝ ꯑꯅꯧꯕ ꯄ꯭ꯔꯦꯁꯔ ꯅꯠꯇꯕ ꯍꯥꯏ ꯀꯥꯟꯁꯤꯗ ꯀꯂꯦꯛ ꯇꯧꯔꯛꯇꯕꯅꯤꯅ ꯑꯁꯤ ꯐ꯭ꯔꯤꯗ ꯐꯪꯕꯅ ꯇꯧꯔꯦꯀꯣ ꯏꯁꯤꯡ ꯈꯪꯗꯦ ꯑꯃꯅ ꯀꯩ ꯇꯧ ꯀꯥꯟꯁꯤꯗ ꯁꯤ ꯃꯌꯥꯝꯒꯤ ꯈꯥꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯚꯦꯅ꯭ꯌꯨꯁꯤ ꯀꯩ ꯂꯩ ꯑꯗꯒꯤ ꯐꯣꯔꯦꯁ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯒꯤ ꯃꯌꯥꯝ ꯀꯂꯦꯛ ꯇꯧꯔꯤꯕ ꯑꯗꯣ ꯑꯁꯤ ꯃꯌꯥꯝꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ GSTꯒꯤ ꯀꯥꯏꯗ ꯑꯍꯣꯔꯥꯛ ꯂꯩꯔꯤ ꯀꯥꯏ ꯈꯣꯡꯒꯠꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗꯤ ꯐꯅꯌꯥꯝ ꯍꯦꯟꯅꯦꯕ ꯁꯨꯝ ꯑꯗꯣ ꯇꯁꯦꯡꯅ ꯍꯦꯜꯂꯗ꯭ꯔꯦ ꯇꯦꯛꯁꯀꯤ ꯔꯦꯚꯦꯅ꯭ꯌꯨ ꯑꯣꯏꯔꯣ ꯅꯣꯟ ꯇꯦꯛꯁ ꯔꯦꯚꯦꯅ꯭ꯌꯨ ꯃꯌꯥꯝꯁꯦ ꯑꯁꯤ ꯍꯦꯟꯒꯠꯂꯛꯀꯥꯟꯗꯗꯤ ꯈꯤꯇꯪꯁꯨ ꯇꯛꯅꯕꯁꯨ ꯌꯥꯗꯕ ꯅꯣꯏ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯑꯇꯩ ꯍꯥꯞꯆꯟꯕꯤꯔꯣ ꯍꯥꯏ ꯀꯥꯟꯗꯨꯗ ꯃꯤꯅ ꯎꯁꯤꯠꯇꯕꯁꯨ ꯌꯥꯎꯋꯤ ꯄꯤꯔꯦ ꯅꯥꯔꯛ ꯐꯔꯦ ꯄꯤꯔꯛꯀꯅꯤ ꯑꯍꯟ ꯌꯦꯡꯒꯦ ꯊꯧꯖꯥꯟ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯧ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣই ꯁꯣꯝꯗ ꯈꯤꯇꯪ ꯅꯣꯟꯖꯕꯁꯤ ꯀꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯁꯦꯜꯐ ꯔꯤꯂꯥꯏꯟ ꯑꯣꯏꯅꯕꯒꯤ ꯃꯑꯣꯡꯁꯤ ꯁꯦꯝꯒꯠꯆꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯁꯦꯜꯐ ꯔꯤꯂꯥꯏꯟ ꯑꯣꯏꯕ ꯍꯥꯏꯁꯤ ꯔꯦꯚꯦꯅ꯭ꯌꯨ ꯍꯦꯟꯒꯠꯂꯝꯕꯅꯦꯕ ꯔꯦꯚꯦꯅ꯭ꯌꯨ ꯍꯦꯟꯒꯠꯀꯥꯟꯁꯤꯗ ꯔꯦꯚꯦꯅ꯭ꯌꯨ ꯃꯦꯅꯦꯖꯃꯦꯟꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯔꯦꯚꯦꯅ꯭ꯌꯨ ꯃꯦꯅꯦꯖꯃꯦꯟ ꯄꯣꯠꯁꯤ ꯑꯩꯈꯣꯏꯗꯤ ꯌꯥꯎꯗ꯭ꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯇ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔ ꯂꯥꯛꯄꯗꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯤꯜꯁꯤ ꯐꯖꯅ ꯁꯤꯖꯤꯟꯅꯔꯛꯄ ꯋꯥꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯣꯐꯔ ꯆꯥꯎꯈꯠꯂꯛꯄ ꯋꯥꯅꯤ ꯍꯥꯟꯅꯗꯤ ꯑꯁꯤꯁꯨ ꯀꯣꯜꯂ ꯊꯥꯅꯔꯒ ꯌꯥꯝ ꯆꯠꯅꯕꯤ ꯇꯧꯔꯝꯃꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯏꯁꯤꯡꯒꯤꯁꯨ ꯄ꯭ꯔꯤꯄꯦꯗ ꯋꯥꯇꯔ ꯃꯤꯇꯔ ꯄꯥꯟꯕ ꯍꯧꯔꯦ ꯑꯩꯁꯨ ꯊꯤꯕ ꯍꯧꯔꯦ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯔꯦꯚꯦꯅ꯭ꯌꯨ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯒ ꯅꯣꯟ ꯇꯦꯛꯁ ꯔꯦꯚꯦꯅ꯭ꯌꯨ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯈꯣꯝꯒꯠꯂꯒ ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯦ ꯑꯁꯤ ꯈꯔ ꯍꯥꯞꯄꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯀꯣꯟ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯏꯟꯀ꯭ꯔꯤꯖ ꯇꯧꯅ ꯍꯣꯠꯅꯒꯦ ꯀꯥꯏꯅ ꯈꯤꯇꯪ ꯃꯨꯛꯅ ꯇꯧꯕ ꯌꯥꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯅꯤꯕꯒꯤ ꯄꯣꯠ ꯁꯨꯝ ꯇꯧ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯇꯤ ꯏꯅꯤꯁꯤꯌꯦꯇꯤꯚꯇꯨ ꯑꯌꯥꯝꯕ ꯁꯦꯟꯇꯔꯔꯣꯝ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯦꯟꯇꯔꯅ ꯊꯥꯗꯔꯛꯄ ꯄ꯭ꯂꯥꯟꯗ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯅ ꯊꯥꯗꯖꯕ ꯄ꯭ꯂꯥꯟꯁꯤ ꯌꯥꯝ ꯄꯤꯛꯁꯜꯂꯛꯑꯦꯕ ꯁꯤꯒꯤ ꯁꯨꯝ ꯄꯤꯛꯁꯜꯂꯛ ꯀꯩꯝ ꯌꯥꯎꯁꯜꯂꯛꯄ ꯃꯑꯣꯡ ꯂꯩꯔꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯕꯖꯦꯠꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯑꯗꯨꯒꯤ ꯈꯦꯠꯅꯕꯁꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯑꯩꯈꯣꯏꯒꯤ ꯔꯤꯁꯤꯞꯁꯤ ꯌꯥꯝ ꯄꯤꯛꯄꯅꯤꯅꯕ ꯄꯤꯛꯄꯗꯨꯗ ꯁꯤ ꯍꯥꯞꯄꯤꯔꯛꯁꯤ ꯀꯥꯏꯅ ꯍꯥꯞꯄꯗꯤ ꯍꯦꯟꯅ ꯌꯥꯝ ꯌꯥꯎꯔꯛꯇꯧ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯔꯤꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤ ꯈꯔꯗꯣ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯇꯧꯅꯔꯒ ꯍꯟꯗꯛꯇꯤ ꯑꯗꯨ ꯋꯥꯠꯂꯦ ꯈꯤꯇꯪ ꯃꯦꯟꯊꯣꯛ ꯃꯦꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯒꯤ ꯏꯟꯄꯨꯠ ꯒ꯭ꯔꯥꯎꯟꯗꯒꯤ ꯏꯟꯄꯨꯠ ꯃꯌꯥꯝ ꯂꯩꯔꯒ ꯑꯗꯩ ꯁꯣꯝ ꯊꯥꯗꯁꯤ ꯁꯣꯝꯗ ꯏꯟꯊꯣꯛꯁꯤ ꯁꯣꯝꯗ ꯈꯤꯇꯪ ꯍꯦꯜꯍꯟꯁꯤ ꯀꯥꯏꯅ ꯈꯤꯇꯪ ꯁꯤꯟꯗꯣꯛ ꯁꯤꯟ ꯌꯥꯕ ꯋꯥꯅꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤꯗꯤ ꯄꯥꯔꯂꯥꯃꯦꯟꯗ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯎꯔꯔꯣꯏ ꯑꯗꯨ ꯇꯁꯦꯡꯅ ꯃꯣꯏꯒꯤ ꯕꯦꯂꯦꯟꯁꯁꯤ ꯇꯧꯔꯒ ꯁꯤ ꯕꯦꯂꯦꯟꯁ ꯆꯥꯔꯦ ꯑꯁꯤ ꯑꯪꯀ ꯆꯨꯝꯃꯦꯅ ꯇꯧꯔ ꯊꯥꯗꯣꯛꯄ ꯄꯣꯠꯇ ꯑꯗꯨꯝ ꯊꯦꯡꯅꯕ ꯇꯥꯔꯦ ꯑꯗꯨꯝ ꯊꯦꯡꯅꯕ ꯇꯥꯕꯅꯦ ꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯌꯦꯁ ꯌꯥꯝ ꯀꯨꯞꯅ